ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯁꯤ ꯄꯦꯅꯥꯒꯤ ꯍꯥꯔꯠ ꯀꯦꯁꯅꯤꯀꯣ. ꯃꯈꯣꯟꯁꯤ ꯑꯝꯇꯪ ꯇꯥꯕꯤꯌꯣ. ꯀꯥꯛ ꯀꯥꯛ ꯂꯥꯎꯋꯦꯀꯣ, ꯌꯥꯝ ꯀꯟꯕ ꯗ꯭ꯌꯨꯔꯦꯕꯤꯂꯤꯇꯤ ꯑꯗꯨꯝ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ. ꯁꯤ ꯑꯩ ꯗꯦꯜꯂꯤꯗ ꯊꯥꯈꯤꯗꯣꯏꯅꯤ. ꯁꯤꯒꯤ ꯀꯦꯁꯁꯤꯗ ꯄꯦꯅꯥꯁꯦ ꯍꯥꯞꯄꯦ. ꯄꯦꯅꯥ ꯐꯨꯜ ꯁꯦꯠꯅꯤꯀꯣ ꯃꯌꯥꯝ. ꯄꯦꯅꯥ ꯂꯩꯔꯦ, ꯃꯥꯒꯤ ꯍꯥꯔꯠ ꯀꯦꯁꯁꯦ ꯂꯩꯔꯦ, ꯑꯗꯨꯒ ꯄꯦꯅꯥꯒꯤ ꯁꯝꯃꯥꯏꯁꯨ ꯌꯥꯎꯒꯅꯤꯀꯣ. ꯁꯝꯃꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯅꯤ. ꯕꯦꯛꯁꯤꯗꯤ ꯕꯦꯛ ꯁꯥꯎꯟ ꯆꯥꯟꯕꯅꯤ. ꯃꯣꯏꯗꯒꯤ ꯂꯧꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ, ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯁꯦꯠ ꯂꯧꯕꯗ ꯑꯗꯨꯝ ꯐꯪꯅꯤ. ꯑꯩꯒꯤ ꯅꯝꯕꯔ ꯑꯝꯇꯪ ꯍꯥꯞꯆꯔꯝꯒꯦ: 6909-2090-71. ꯁꯤꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯄꯦꯅꯥ ꯄꯥꯝꯕꯤꯔꯒꯗꯤ, ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯄꯦꯅꯥ ꯂꯩꯆꯜ ꯍꯥꯏꯅ ꯂꯩꯀꯣ, ꯑꯗꯨꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ. ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ, ꯑꯩꯒꯤ ꯅꯝꯕꯔꯁꯨ. ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯇ ꯄꯨꯈꯤꯕ ꯃꯇꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯈꯦꯠꯄ ꯈꯣꯠꯄ ꯂꯩꯇꯅꯕ ꯁꯤꯒꯤ ꯕꯕꯜꯒꯤ ꯆꯦꯔꯪꯁꯤꯅ ꯄꯨꯂꯞ ꯌꯣꯝꯁꯤꯟꯗꯣꯏꯅꯦꯕ ꯄꯦꯅꯥ ꯀꯩꯀꯩꯁꯦ. ꯑꯗꯨ ꯈꯦꯠꯄ ꯈꯣꯠꯄ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯄꯦꯅꯥ ꯃꯔꯨꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ. ꯄꯦꯅꯥ ꯃꯔꯨꯗꯣ ꯐꯖꯅ ꯕꯕꯜꯒꯤ ꯆꯦꯔꯪꯗꯨꯅ ꯌꯣꯝꯁꯤꯜꯂꯦ, ꯑꯗꯨꯒ ꯇꯦꯞ ꯅꯞꯁꯤꯜꯂꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯦꯅꯥꯒꯤ ꯆꯩꯖꯤꯡꯒꯤ ꯆꯩꯈꯣꯛ ꯍꯥꯏꯇꯥꯔꯦ, ꯁꯥꯃꯩ ꯌꯥꯎꯕꯗꯣ, ꯑꯗꯨꯁꯨ ꯑꯃꯨꯛ ꯔꯦꯞ ꯇꯧꯁꯜꯂꯦ. ꯁꯤꯗ ꯆꯩꯈꯣꯛ ꯇꯦꯅꯣ ꯌꯣꯠꯀꯣꯟꯗꯨꯁꯨ ꯂꯩꯔꯦꯀꯣ, ꯁꯔꯤꯛ ꯀꯩꯀꯩꯗꯣ. ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯕꯦꯜꯁꯤꯅ ꯐꯥꯖꯤꯟꯕꯤꯔꯅꯤ. ꯉꯁꯥꯏꯒꯤ ꯀꯦꯁꯀꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯕꯦꯜꯁꯤꯅ ꯐꯥꯖꯤꯜꯂꯦ. ꯌꯥꯝ ꯇꯥꯏꯠ ꯑꯣꯏ, ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯥꯕ ꯄꯣꯠꯅꯤꯀꯣ. ꯃꯃꯜꯁꯨ ꯑꯗꯨꯝ ꯑꯦꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯅꯤ, ꯌꯥꯝ ꯇꯥꯡꯕ ꯄꯣꯠ ꯅꯠꯇꯦ. ꯑꯗꯨ ꯁꯤꯗ ꯕꯣꯛꯁꯇꯣ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯌꯣꯝꯁꯤꯜꯂꯦ. ꯕꯣꯛꯁꯇ ꯐ꯭ꯂꯥꯏꯠꯇ ꯊꯥꯗꯣꯏꯅꯤ, ꯗꯦꯜꯂꯤꯗ ꯊꯥꯒꯗꯧꯕ ꯄꯣꯠꯅꯦꯕꯀꯣ. ꯀꯣꯔꯤꯌꯔ ꯆꯥꯔꯖꯇꯤ ꯕꯥꯏꯌꯔꯗꯨꯅ ꯄꯨꯊꯣꯛꯇꯣꯏꯅꯤ ꯏꯁꯥꯅ, ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯇꯦꯜꯁꯇꯣ ꯑꯩ ꯁꯤꯗ ꯅꯞꯁꯜꯂꯛꯑꯅꯦꯕ. ꯑꯗꯨꯗꯨꯒ ꯊꯥꯈ꯭ꯔꯅꯤ. ꯃꯥꯒꯤ ꯗꯤꯇꯦꯜꯁꯇꯣ ꯁꯤꯗ ꯂꯩꯔꯦ. ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯌꯥꯏꯐꯔꯦ.